ꯆꯩ ꯆꯥꯗꯣꯔꯦ ꯅꯪ ꯆꯩ ꯆꯥꯗꯣꯔꯦ ꯊꯣꯛꯇ ꯃꯤꯁꯤꯒ ꯐꯤꯁꯦ ꯂꯩ ꯂꯥꯛꯇꯃꯤꯅꯦ ꯁꯤ ꯀꯩꯒꯤꯅꯣ ꯖꯨꯁꯀ ꯂꯣꯏ ꯍꯩꯗꯣꯛꯇ ꯂꯣꯏꯔꯦꯁꯦ ꯀꯗꯥꯏꯗꯩ ꯊꯦꯡꯅꯔꯨꯏꯅꯣ ꯈꯪꯗꯦꯕ ꯇꯨ ꯐꯤ ꯂꯩ ꯇꯨ ꯐꯤ ꯇꯨ ꯇꯩꯁꯜꯂꯨ ꯃꯈꯨꯠ ꯇꯩꯊꯣ ꯃꯈꯨꯠ ꯇꯩꯊꯣ ꯇꯨ ꯐꯤ ꯆꯠꯂꯣ ꯅꯪ ꯃꯃꯥꯒ ꯇꯨꯝꯗꯣꯏꯔꯥ ꯄꯄꯥꯒ ꯇꯨꯝꯗꯣꯏꯔꯥ ꯑꯃꯨꯛ ꯀꯥꯈꯠꯈ꯭ꯔꯦꯅꯦ ꯀꯨꯝꯊꯔꯛꯑꯣ ꯁꯤ ꯑꯣꯟꯊꯔ ꯃꯈꯣꯛ ꯀꯥꯏꯔꯣꯏꯗ꯭ꯔꯥꯕ ꯁꯤꯕꯨ ꯇꯧꯁꯦꯕꯁꯦ ꯖꯨꯁꯀ ꯂꯣꯏ ꯍꯩꯗꯣꯛꯇꯅ ꯗꯨꯁꯅꯥꯒꯤ ꯇꯨꯏꯁꯟ ꯂꯩꯕ꯭ꯔꯣ ꯍꯥ ꯍꯥꯎ ꯃꯣꯏꯒꯤ ꯎꯇꯣꯡ ꯆꯥꯛ ꯊꯣꯡꯅꯕꯒꯤ ꯎꯇꯣꯡꯗꯣ ꯊꯣꯛꯇ꯭ꯔꯤꯕꯣ ꯕꯖꯥꯔꯗ ꯑꯩꯃ ꯑꯌꯥ Ayah, ayah, ayah.
hậu không cả những người liền liền không gì thấy được chuồng cái đuôi mà xin cái ok ok Kenapa kita pun ada ni? ihe sao không thấy mà Tất cả. Ni nghe, có gì? Nang hutan ni je lah. Tahu jalan. anh còn tới đó có ăn Cái đó là tu sih. nhưng sao mà đặt đi bro Ini nang jalan ni, ai jalan tu kan.